ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯇꯦꯟ ꯊꯥꯟꯕꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯂꯥꯇꯦꯟ ꯊꯥꯟꯕꯤ ꯂꯝꯇꯥ ꯌꯥꯎꯁꯪ ꯂꯣꯏꯈ꯭ꯔꯦ ꯌꯥꯎꯁꯪꯒꯤ ꯅꯤꯜ ꯈꯣꯡꯕ ꯁ꯭ꯄꯣꯔꯠ ꯇꯧꯕꯒꯤ ꯃꯥꯌꯦꯞꯀꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯗ ꯂꯩꯕꯥꯛꯁꯦ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝ ꯈꯜꯂꯤ ꯃꯆꯨ ꯀꯌꯥꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯔꯥꯡ ꯂꯥꯡꯂꯔꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯊꯥꯕꯜꯗ ꯐꯥꯏꯒꯜ ꯃꯊꯤꯕꯣꯡ ꯊꯣꯛꯈ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯦꯀꯧ ꯆꯠꯄꯒꯨꯝ ꯇꯧꯔꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯤ ꯂꯩꯅꯥ ꯃꯥꯟꯅꯗꯦ ꯌꯥꯎꯁꯪꯗ ꯈꯪꯅꯔꯛꯄ ꯅꯝꯕꯔ ꯂꯧꯅꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯇꯝ ꯈꯥꯏꯗꯣꯛꯅꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯗ ꯅꯨꯡꯁꯤꯕ ꯆꯥꯛꯅꯕꯁꯨ ꯁꯥꯟꯅꯔꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯁꯨ ꯂꯦꯞꯇꯦ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯀꯣꯀꯤꯜ ꯕꯤꯅꯣꯏ ꯃꯣꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯔꯛ ꯀꯣꯀꯤꯜ ꯍꯣꯏꯒꯤ ꯐꯥꯔꯝꯗ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯣꯝꯕꯤꯗꯨ ꯌꯨꯝꯗꯒꯤ ꯍꯥꯊꯨ ꯀꯣꯀꯤꯜ ꯍꯣꯏꯒꯤ ꯐꯥꯔꯝ ꯇꯝꯅ ꯒꯝ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯕꯗ ꯀꯣꯀꯤꯜꯒ ꯕꯤꯅꯣꯏꯒꯅ ꯐꯥꯔꯝꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯍꯣꯕꯦ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗ ꯑꯜꯕꯤꯟꯗꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯃꯗꯨꯗ ꯃꯣꯟꯕꯤꯅ ꯐꯣꯟ ꯑꯗꯣ ꯁꯠ ꯑꯣꯛꯈꯠꯂꯒ ꯍꯜꯂꯣ ꯑꯁꯣꯝꯗꯒꯤ ꯑꯜꯕꯤꯟꯗꯥꯅ ꯗꯥ ꯃꯣꯟꯕꯤ ꯇꯥꯕ꯭ꯔꯣ ꯃꯗꯨꯗ ꯃꯣꯟꯕꯤꯅ ꯍꯜꯂꯣ ꯅꯪꯅ ꯇꯧꯔꯛꯏꯁꯤ ꯅꯦꯠꯋꯥꯛ ꯐꯪꯗꯕ ꯅꯝꯕꯔꯗꯨꯗꯅꯤ ꯅꯝꯕꯔꯗꯣ ꯆꯦꯛ ꯑꯝꯇ ꯇꯧꯕꯤꯌꯨ ꯐꯣꯟ ꯇꯧꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯟꯕꯤꯅ ꯐꯣꯟ ꯑꯗꯣ ꯀꯛꯊꯠꯂꯤ ꯁꯣꯝꯗ ꯑꯜꯕꯤꯟꯗꯥꯅ ꯀꯩꯗꯧꯅꯤ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯆꯨꯝꯃꯤꯗ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯈꯤ ꯁꯣꯝꯗ ꯃꯣꯟꯕꯤꯗꯨ ꯀꯣꯀꯤꯜ ꯑꯃꯗꯤ ꯕꯤꯅꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯗꯨꯗ ꯕꯤꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯃꯣꯟꯕꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯦ ꯃꯗꯨꯗ ꯀꯣꯀꯤꯜꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯐꯤꯗꯥ ꯊꯥꯖꯔꯤ ꯁꯦ ꯕꯣꯔꯥ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯇꯧꯔꯤꯕꯗꯨ ꯈꯪꯂꯕ ꯃꯣꯟꯕꯤꯅ ꯑꯁ ꯌꯥꯔ ꯇꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯣꯏꯒꯤ ꯃꯧ ꯆꯥꯛ ꯆꯥꯅꯕꯒꯤ ꯁꯤꯡ ꯈꯔ ꯈꯥꯏꯔꯝꯃꯨ ꯍꯥꯏꯕꯗꯒꯤ ꯈꯥꯏꯔꯝꯕꯅꯤ ꯅꯣꯏꯁꯤꯗꯤꯕ ꯍꯩꯃꯥ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯀꯩꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯅ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯣꯏꯅꯤ ꯆꯪꯗꯅ ꯑꯩꯁꯦ ꯊꯦꯝꯗꯅ ꯐꯨꯕꯤ ꯃꯑꯣꯡꯅꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯃꯈꯣꯏꯒꯤ ꯊꯕꯛꯇꯨ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯔꯤ ꯃꯗꯨꯗ ꯀꯣꯀꯤꯜꯅ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯂꯤ ꯚꯥꯏ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯕꯥꯔꯣꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯃꯃꯥꯡ ꯆꯍꯤꯗ ꯀꯥꯕꯗꯨ ꯅꯨꯡꯉꯥꯏꯕꯅꯤꯍꯦ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯥꯕ ꯍꯧꯈ꯭ꯔꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯕꯅꯤꯀꯣ ꯍꯦꯔꯥ ꯃꯣꯟꯕꯤ ꯀꯅꯥꯅ ꯍꯥꯏꯅꯣ ꯀꯥꯕ ꯍꯧꯔꯒ ꯂꯦꯞꯄ ꯌꯥꯗꯦ ꯀꯥꯏꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯁꯦꯡꯕꯅꯤꯅꯦ ꯇꯤꯟꯈꯠ ꯂꯥꯏꯈꯠꯀꯅꯨꯅꯦ ꯂꯥꯏꯁꯦ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯕꯅꯤꯀꯣ ꯂꯩ ꯍꯥꯏꯕ ꯀꯔꯥꯏ ꯂꯩꯔꯗꯤ ꯄꯨꯊꯣꯔꯛꯑꯣꯅꯦ ꯀꯔꯥꯏꯅꯣ ꯑꯣ ꯚꯥꯏ ꯀꯣꯀꯤꯜ ꯅꯪ ꯂꯥꯏꯁꯤ ꯀꯤꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯀꯤꯗꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯛ ꯑꯃ ꯂꯩꯗꯅ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯁꯣꯃꯤꯟ ꯑꯃꯟꯕ ꯑꯃ ꯃꯩꯅ ꯆꯥꯛꯈꯤꯕ ꯑꯃ ꯂꯩꯕꯗꯨꯔꯣ ꯃꯥꯅꯦ ꯑꯗꯨꯒꯤ ꯂꯩꯔꯛꯇꯨꯗ ꯑꯝꯇꯪ ꯆꯠꯂꯨ ꯑꯍꯤꯡꯗꯅꯦ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯅꯦ ꯚꯥꯏ ꯃꯣꯟꯕꯤ ꯀꯩꯗꯧꯒꯦ ꯍꯥꯏꯁꯤꯕꯣ ꯑꯁ ꯕꯤꯅꯣꯏ ꯂꯥꯇꯦꯟ ꯊꯥꯟꯕꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯎꯕ ꯃꯤ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯕꯅꯤ ꯋꯣꯛꯅꯕꯁꯨ ꯌꯥꯎꯔꯦ ꯍꯦꯔꯥ ꯂꯥꯟꯃꯩ ꯊꯥꯟꯕꯤ ꯍꯥꯏꯕꯅꯤꯗ ꯂꯥꯇꯦꯟ ꯊꯥꯟꯕꯤ ꯀꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯁ ꯚꯥꯏ ꯀꯣꯀꯤꯜ ꯑꯩꯅ ꯍꯥꯏꯁꯤ ꯂꯥꯟꯃꯩ ꯊꯥꯟꯕꯤ ꯅꯠꯇꯦ ꯂꯥꯇꯦꯟ ꯊꯥꯟꯕꯤ ꯍꯥꯏꯕ ꯀꯣ ꯕꯨꯠ ꯃꯈꯜ ꯃꯥꯟꯗꯦ ꯑꯁ ꯀꯣꯀꯤꯜ ꯅꯪꯒ ꯕꯤꯅꯣꯏ ꯅꯪꯒꯅ ꯑꯗꯨꯗ ꯁꯨꯝ ꯅꯩꯅ ꯂꯩꯔꯦ ꯄꯥꯔꯣꯅꯤꯒꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯍꯪꯉꯒ ꯍꯩꯃꯥ ꯚꯥꯏ ꯕꯤꯅꯣꯏ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯅꯨꯃꯤꯠꯄꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯀꯩꯅꯣ ꯅꯨꯃꯤꯠ 6 ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔꯣ ꯑꯣ ꯑꯁ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯤ ꯈꯪꯒꯗꯒꯦ ꯅꯪꯗꯕꯨ ꯃꯩꯆꯧ ꯃꯩꯇꯦꯝ ꯃꯩꯄꯥꯛ ꯑꯣꯏꯕꯒꯤ ꯈꯪꯕꯒꯤ ꯋꯥꯅꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯕꯥꯔꯣꯅꯤ ꯀꯥꯕ ꯆꯠꯅꯕꯒꯤ ꯋꯥꯔꯤꯁꯨ ꯇꯥꯟꯅꯈꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯕꯥꯔꯣꯅꯤ ꯀꯥꯕꯒꯤ ꯅꯨꯃꯤꯠꯇꯣ ꯌꯧꯔꯛꯂꯤ ꯃꯣꯟꯕꯤ ꯀꯣꯀꯤꯜ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯕꯥꯏꯛꯇ ꯇꯣꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯒꯤ ꯍꯧꯗꯨꯅ ꯕꯥꯔꯣꯅꯤ ꯀꯥꯔꯛꯈꯤ ꯃꯈꯣꯏꯅ ꯆꯤꯡꯈꯣꯡ ꯌꯧꯔꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4 ꯇꯥꯔꯝꯂꯤ
ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯥꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯣ ꯆꯤꯡꯈꯣꯡꯗ ꯈꯥꯝꯂꯝꯂꯒ ꯃꯈꯣꯏ ꯆꯤꯡꯗ ꯀꯥꯔꯛꯏ ꯃꯗꯨꯗ ꯀꯣꯀꯤꯜꯅ ꯑꯩꯈꯣꯏꯁꯦ ꯄꯪꯉꯤꯍꯦ ꯀꯣꯟꯅ ꯁꯤꯡꯕ ꯕꯨꯗꯨ ꯍꯥꯏꯗꯨꯅꯤ ꯃꯗꯨꯗ ꯕꯤꯅꯣꯏꯅ ꯀꯣꯟꯅ ꯁꯤꯡꯕ ꯕꯨꯗꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯅꯣꯏꯁꯨ ꯈꯜꯂꯨꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯒꯥꯔꯤ ꯑꯃꯗ ꯄꯨꯂꯞ ꯂꯥꯛꯑꯝꯃꯗꯤ ꯒꯥꯔꯤ ꯁꯪꯕꯒꯤ ꯒꯥꯔꯤ ꯑꯃꯃꯝꯗ ꯂꯨꯄꯥ ꯌꯥꯡꯈꯩ ꯂꯧꯍꯧꯔꯤꯁꯤ ꯂꯧꯍꯧꯈꯤꯗ꯭ꯔꯣ ꯃꯗꯨꯗ ꯃꯣꯟꯕꯤꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯁ ꯄꯪꯉꯤꯗ ꯒꯥꯔꯤ ꯊꯥꯎꯁꯨ ꯁꯦꯞ ꯑꯣꯏꯕ ꯍꯥꯏ ꯀꯥꯟꯗꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒ ꯒꯥꯔꯤ ꯑꯃꯗ ꯄꯨꯂꯞ ꯂꯥꯛꯁꯤꯔꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯀꯥꯔꯛꯏ ꯃꯈꯣꯏꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯤꯡ ꯑꯗꯨꯗ ꯀꯥꯔꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯅ ꯄꯥꯏꯖꯔꯛꯄ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯕ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯆꯤꯡ ꯀꯥꯔꯤꯕꯁꯤꯡꯗꯨ ꯑꯃꯒ ꯑꯣꯟꯁꯤꯟ ꯋꯥꯔꯤ ꯁꯥꯅꯩ खरा अमना नुई खरा अमना नुसा फुईना होंदुना कारी अमना अमगी मखुत जादुना हराव नुंगाइना काबसु याउरी मसिगी मतुंग मतम अदु हौख्रे हौजिक्ति नोंसु पुंगा ngali बिनोय कोकिल अमति मोनबी मखोय अहुमसु लाई खोरंबा लोरगा सिंखारोमदा कुमथरई मखोयना कुमथरकपता थिंगना लेसाबी मसा सिंगदा वारी साजिंदुना लग्ना लाउना असुम कुमलई मखोयना असुम कुमलकपदा सीब महादेव सारगा लेरिबा नुपा अदो कोकिलना उरे मरुदा कोकिलना ए महादेवनीने अइदगेको प्रभु नमस्ते असुमना कोकिलना कौरुबादुदा महादेव सादुना लेरिबा नुपा अदुना मखुत थागतुना तथास्तु हाइदुना याइफा मंगोल पीरी मरुदा कोकिलना अदो प्रभु गंजा याउरिबो राउंड अमतंग सेवा फंजगे ननाय अखुसी वामन बसिदा तौबनिको असुमना कोकिलना हाइरुबदा मना अदवाइदा लेरिबा मिसिंग अदो नुकली अदुबु ताजादुदा हनमना हाय अदुना करेन कथाइनबा हंगदि चलो असुमना अहन अदुना तालकपदगी मखोय मखारोमदा नोक्तुना कुमथरखी मखोय अहुमना मखा योरमदाइदा मखोयगी ममानव खरा थेंगनखी मसिदगी मखोय मयामदो पुंदुना जगा अमता मखोय ममानबसिंगना पोरकपा आचा आथा खरा सादुना नुंगाई थोकली असुमना मतमदु हौख्रे नुमित्तुगी नुंथिन पुंग अनि तारकपदा मखोय मयामदु लाउ खोंगदुना मखादा कुमथरई मखोयना मखा येरकपदा नुमिदांग वाइरमगी पुंग अहुम हेले मरी तारकले असुमना मखोय सिंग कारौरगा मयुमदा हलकपदा नुमित पुंगता तारी मतमदुदा मोनबीगी ममाना कोकिलदा फोन तौरई मरुदा कोकिलना फोनदा वोखटली मरुदा मोनबीगी ममाना हाय नखोयबु हजु फावबा हलक्ट्रिबरो कईगिनो नय मोनबीना फोन चत्रिदुना इमा नक्ता लइये आई पाहेलके असुमना हाइनरगा फोन अदो मोनबीदा पीखी मरुदा मोनबीना इमा अइखोय लानिये हाय नंगी फोनदु चत्ते कमाय तौरिनो हा इमा चत्तबने यादबने ngai लेरगा यारानीदा असुमना वारी सानरिङैदा कोकिलना बाय फोन दु थमो ngasai चिंग कामिनबा नुपी सिंदो लाए नंग इनरोको अखोय तम इनरमगे असुमना हाइरमलगा कोकिल अमति बिनोयदु मखोयगी गाड़ी अदु स्टार्ट तौदुना नुपी सि अदुगा वारी सना असुम इनखी मतमदुदा मोनबिसु वारी साबा लोइसिलगा फोन अदो फुरि खाउदा हापसिलगा मासु कोकिल अमति बिनोयगी मनाक्ता गाड़ी अदु थरकली असुमना वारे सना लाक्लंबदगी नुपी सिंदु मखोयगी कांगबुगा पुन्ना गाड़ीदा तोंगलगा थौख्रे मतमदुदा बिनोयना ए सिदा गाड़ी खामसिना कमाय तौबा ngasai ada lehobuduna kamai tauba masi haramlaga गाड़ी संगलिबा मिसिंग अदुदा इयाम्बा मफम सिदा गाड़ी खामबसी लुपा कया लोगे लुपा 10 खक्तने करिगिनोने असिदा खामबददी लुपा यांखै लौवे अदुगा सिदना 10 लौवे कईनो सिबु याम्बा अदुना सिंखोक मना पक थौजिनबगी वैरमगनी अखोयगिदी मोयगा पुंदे अखोयदी लाइ कमिटीने ओ याम्बा याम नुवाइजरे असुमना हाइरमलगा बिनोयदु मुरुम सोंदुना थोरई मरुदा कमलना यारे कैदौरगे मी हाइसे मतांग चारिङै सेंतानबा ngakतनी चलो असुमना मखोय वारे सना मयुमदोमदा लाक्ले मसिदगी मखोय काइनरसि हाइदुना मागी युमदा हंजिनरई असुमना हंजिनरबा मतुंग मखोय अहुमदु मागी कादा मफी होंदोकनरी मतम अदुदा मोनबीगी फोनदा कॉल अमा लाई
ꯃꯗꯨꯗ ꯑꯜꯕꯤꯟꯗꯥꯅ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯑꯣꯠ ꯂꯩꯔꯤꯗꯨꯕꯣ ꯀꯩꯒꯤꯅꯣꯕ ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯍꯣꯅꯦ ꯃꯥꯏ ꯇꯥꯕꯗꯅꯦ ꯏꯁꯤꯡꯗ ꯇꯥꯕꯗꯒꯤꯅꯦ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯁꯦꯝꯃꯨꯔꯤꯕ ꯏꯁ ꯑꯗꯨꯒ ꯅꯪ ꯉꯁꯥꯏ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯪ ꯂꯝꯕꯤꯗ ꯊꯦꯡꯅꯩ ꯍꯥꯏꯗ ꯍꯩꯃꯥ ꯑꯩꯅ ꯐꯣꯟ ꯁꯦꯝꯕ ꯆꯠꯂꯤꯁꯦ ꯕꯖꯥꯔꯗꯅꯤ ꯕꯖꯥꯔꯗ ꯈꯪꯉꯕ ꯑꯗꯨꯗꯤꯅꯦ ꯂꯝꯕꯤꯗ ꯑꯩ ꯑꯗꯨꯝ ꯎꯕ ꯇꯥꯕ ꯀꯩꯅꯣ ꯈꯪꯗꯦꯕ ꯀꯌꯥꯗ ꯎꯔꯩ ꯄꯥꯔꯩ ꯈꯨꯝꯃꯤꯅꯣꯕꯁꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛ ꯅꯦꯠꯋꯥꯛ ꯐꯪꯗꯕ ꯃꯐꯝꯗ ꯂꯩꯔꯦ ꯐꯣꯟ ꯇꯧꯔꯛꯏꯗꯨ ꯑꯣꯟꯅꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯏꯃꯥꯟꯅꯕꯅ ꯄꯥꯏꯍꯧꯕꯅꯤ ꯌꯥꯔꯦ ꯈꯪꯉꯕꯅꯤ ꯅꯪ ꯉꯁꯤꯗꯒꯤ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯑꯣꯏ ꯍꯣꯏ ꯊꯝꯃꯣ ꯉꯁꯤꯒꯤꯗꯤ ꯇꯧꯔꯛꯑꯅꯨ ꯍꯌꯦꯡ ꯇꯧꯔꯛꯑꯣ ꯍꯌꯦꯡꯁꯨ ꯇꯧꯔꯛꯑꯣꯏ ꯍꯌꯦꯡꯒꯤ ꯇꯧꯔꯛꯑꯣ ꯅꯪꯁꯨ ꯅꯪ ꯇꯧꯔꯛꯇ꯭ꯔꯁꯨ ꯑꯩ ꯇꯧꯔꯛꯀꯦꯁꯦ ꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯜꯕꯤꯟꯗꯥ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯐꯣꯟ ꯑꯃꯒꯤ ꯔꯤꯡꯇꯣꯟ ꯇꯥꯔꯛꯏ ꯃꯗꯨꯗ ꯃꯣꯟꯕꯤꯅ ꯀꯗꯥꯏꯗꯒꯤ ꯐꯣꯟ ꯑꯣꯏꯅ ꯑꯃꯨꯛ ꯈꯤꯡꯂꯛꯏꯁꯤꯅ ꯁꯤꯗꯤ ꯀꯨꯀꯤꯜꯒꯤꯅꯤꯅꯦ ꯑꯁ ꯉꯁꯥꯏ ꯑꯩꯗꯤ ꯀꯥꯎꯗꯅ ꯄꯤꯍꯧꯗ꯭ꯔꯤꯅꯦ ꯍꯣꯏꯗ ꯍꯌꯦꯡ ꯄꯤꯔꯒꯦꯗ ꯅꯣꯡꯃꯪꯕꯅꯦ ꯂꯥꯇꯦꯟ ꯊꯥꯟꯕꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯀꯨꯀꯤꯜꯒꯤ ꯐꯣꯟ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯋꯥꯈꯜꯂꯨꯕꯗ ꯀꯨꯀꯤꯜꯅ ꯐꯣꯟ ꯂꯧꯕ ꯂꯥꯛꯀꯦ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯎ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯣꯟꯕꯤꯅꯁꯨ ꯍꯣꯏ ꯂꯥꯛꯑꯣ ꯌꯧꯔꯛꯄꯒ ꯄꯥꯎ ꯄꯤꯔꯛꯎ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯨꯀꯤꯜꯗꯨ ꯃꯥꯒꯤ ꯕꯥꯏꯛ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯣꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯣꯟꯕꯤ ꯍꯣꯏꯒꯤ ꯃꯃꯥꯡꯒꯤ ꯂꯩꯔꯛ ꯂꯥꯇꯦꯟ ꯊꯥꯟꯕꯤ ꯊꯣꯛꯏ ꯍꯥꯏꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯗꯨ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯆꯠꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯀꯨꯀꯤꯜꯅ ꯃꯥꯒꯤ ꯃꯅꯥꯛꯋꯥꯏꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯀꯤꯜꯕꯨ ꯒꯥꯔꯤ ꯈꯥꯝꯅꯅꯕ ꯀꯧꯔꯛꯈꯤ ꯃꯗꯨꯗ ꯀꯨꯀꯤꯜꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯌꯨꯝ ꯐꯥꯎꯕꯗꯪ ꯊꯤꯟꯕꯤꯌꯨ ꯍꯥꯏꯅ ꯀꯨꯀꯤꯜꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯨꯀꯤꯜꯅ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯅꯕ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯒꯥꯔꯤꯗ ꯀꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯈꯣꯡꯅ ꯑꯁꯨꯝ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯑꯁꯨꯝ ꯆꯠꯂꯤ ꯃꯗꯨꯗ ꯀꯨꯀꯤꯜꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯪꯈꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯔꯤꯅꯥ ꯀꯧꯏ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯀꯨꯀꯤꯜꯅ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯏꯃꯥ ꯄꯣꯛꯄ ꯊꯣꯛꯂꯨꯔꯤꯕꯅꯤ ꯃꯍꯥꯛ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯀꯨꯀꯤꯜꯅ ꯑꯗꯨꯒ ꯏꯃꯥꯁꯨ ꯌꯥꯎꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯏꯕ ꯋꯥꯔꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯣꯟꯕꯤꯅ ꯍꯥꯏꯕ ꯃꯩꯅ ꯁꯥꯈꯤꯕ ꯑꯔꯤꯕ ꯁꯣꯃꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯗꯨꯗ ꯀꯨꯀꯤꯜꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯁꯣꯝꯗ ꯁꯨꯝ ꯄꯨꯔꯛꯏꯁꯤꯕꯨ ꯃꯁꯤꯕꯨ ꯂꯥꯏ ꯑꯣꯏꯔ ꯆꯠꯂꯅꯦ ꯃꯣꯟꯕꯤꯅ ꯉꯁꯥꯏ ꯍꯥꯏꯕ ꯂꯥꯇꯦꯟ ꯊꯥꯟꯕꯤ ꯍꯥꯏꯕꯗꯨꯕꯨ ꯑꯣꯏꯔ ꯆꯠꯂꯅꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯃꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯟꯕ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯀꯨꯀꯤꯜꯗ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯆꯪꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯨꯀꯤꯜꯗꯨ ꯀꯤꯕ ꯐꯥꯎꯔꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟ ꯑꯗꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯃꯤ ꯑꯗꯨꯁꯨ ꯃꯀꯣꯛ ꯌꯥꯎꯗꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯀꯨꯀꯤꯜ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯁꯥ ꯑꯗꯨꯁꯨ ꯊꯛ ꯅꯤꯛꯂꯛꯏ ꯆꯦꯟꯁꯤ ꯀꯗꯥꯏ ꯂꯩꯁꯤ ꯀꯗꯥꯏ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯀꯨꯀꯤꯜꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯎꯕ ꯍꯧꯗꯣꯡꯒꯤ ꯃꯃꯤꯠꯀꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯀꯨꯀꯤꯜꯗ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯔꯨꯕꯗ ꯀꯨꯀꯤꯜꯒꯤ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯀꯨꯀꯤꯜ ꯋꯥꯈꯜ ꯑꯃ ꯇꯧꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯀꯤꯜꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯣꯃꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯟꯕ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤ ꯁꯣꯝꯗꯅ ꯃꯣꯟꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯅ ꯀꯨꯀꯤꯜꯅ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯀꯨꯀꯤꯜꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯣꯟꯕꯤꯅ ꯀꯨꯀꯤꯜꯒꯤ ꯃꯄꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯒ ꯀꯨꯀꯤꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯀꯨꯀꯤꯜꯒꯤ ꯃꯄꯥꯅ ꯍꯥꯏ ꯃꯥꯗꯤ ꯅꯣꯏꯗ ꯐꯣꯟ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤꯅꯦ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯟꯕꯤꯅ ꯑꯣ ꯐꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯒ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯃꯄꯥꯗ ꯀꯨꯀꯤꯜꯗꯨ ꯂꯥꯇꯦꯟ ꯊꯥꯟꯕꯤꯅ ꯆꯦꯟꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯦ ꯍꯥꯏꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯒ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯂꯥꯛꯄ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯕ ꯑꯁꯤ ꯂꯥꯇꯦꯟ ꯊꯥꯟꯕꯤꯅ ꯁꯣꯏꯗꯅ ꯆꯦꯜꯂꯝꯂꯒꯅꯤ ꯍꯥꯏꯅ
ꯃꯄꯥꯗ ꯄꯥꯎ ꯑꯗꯨ ꯍꯥꯏꯈꯤ ꯃꯗꯨꯗ ꯃꯣꯟꯕꯤꯒꯤ ꯃꯄꯥꯅ ꯑꯗꯨꯗꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯣꯟꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯂꯤ ꯃꯈꯣꯏꯅ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝ ꯂꯥꯛꯂꯒ ꯂꯥꯇꯦꯟ ꯊꯥꯟꯕꯤ ꯊꯣꯛꯏ ꯍꯥꯏꯅꯕ ꯂꯩꯔꯛ ꯑꯗꯨꯗ ꯃꯣꯟꯕꯤꯒꯤ ꯃꯄꯥꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯀꯥꯞꯈꯤ ꯑꯁꯨꯝꯅ ꯀꯥꯞꯄꯨꯕꯗ ꯀꯨꯀꯤꯜꯒꯤ ꯒꯥꯔꯤꯅ ꯈꯥꯝꯗꯨꯅ ꯂꯩꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯃꯣꯟꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯁꯨ ꯁꯣꯏꯗ꯭ꯔꯦ ꯁꯤꯗꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯈꯣꯝꯂꯤ ꯑꯗꯨꯒ ꯇꯣꯔꯆꯂꯥꯏꯠ ꯑꯉꯥꯟꯕ ꯄꯥꯏꯗꯨꯅ ꯁꯣꯃꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯣꯃꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯀꯨꯀꯤꯜꯗꯣ ꯁꯣꯃꯤꯟ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤꯕꯗꯣ ꯃꯌꯥꯝꯅ ꯎꯍꯧꯈꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯁꯤꯗ ꯆꯦꯜꯂꯤ ꯇꯅꯧ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯈꯤ ꯃꯗꯨꯗ ꯀꯨꯀꯤꯜꯗꯨ ꯁꯣꯃꯤꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯁꯅꯄꯤꯅ ꯁꯧ ꯁꯥꯕ ꯃꯈꯩ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗ ꯃꯌꯥꯝꯅꯁꯨ ꯇꯥꯟꯅꯗꯨꯅ ꯐꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯀꯤꯜꯗꯨ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯏ ꯑꯗꯨꯒ ꯁꯥ ꯉꯥꯅ ꯈꯣꯡꯕꯒꯨꯝ ꯀꯟꯅ ꯃꯥꯕꯨ ꯊꯥꯗꯣꯛꯅꯕ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤ ꯀꯨꯀꯤꯜꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯒ ꯃꯣꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯀꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯣꯟꯕꯤꯅ ꯄꯥꯎ ꯄꯤꯗꯨꯅ ꯀꯨꯀꯤꯜꯒꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯨ ꯂꯥꯛꯂꯤ ꯁꯣꯝꯗ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯀꯨꯀꯤꯜꯕꯨ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯌꯦꯟꯕꯤ ꯑꯃꯨꯕꯤꯒꯤ ꯌꯦꯔꯨꯝ 2 ꯄꯨꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡ ꯌꯦꯟꯕꯤ ꯑꯃꯨꯕꯤꯒꯤ ꯌꯦꯔꯨꯝ ꯐꯪꯗꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯀꯨꯀꯤꯜꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯗꯅꯕ ꯃꯌꯥꯝꯗ ꯐꯥꯍꯜꯂꯒ ꯃꯥꯏꯕ ꯑꯗꯨꯅ ꯌꯦꯔꯨꯝ 2ꯗꯨ ꯄꯥꯏꯔꯒ ꯀꯨꯀꯤꯜꯒꯤ ꯃꯃꯤꯠ ꯃꯄꯥꯗ ꯊꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯀꯤꯜꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯤꯠ ꯑꯗꯣ ꯌꯦꯔꯨꯝ 2 ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ 7-8ꯅ ꯅꯝꯁꯤꯜꯂꯤꯕꯗꯨ ꯐꯥꯎꯕ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯀꯌꯥ ꯁꯣꯜꯂꯕ ꯃꯇꯨꯡ ꯌꯦꯔꯨꯝ 2 ꯑꯗꯣ ꯇꯞꯅ ꯄꯨꯊꯣꯔꯛꯂꯒ ꯀꯨꯀꯤꯜꯒꯤ ꯎꯋꯩ ꯊꯪꯕ ꯅꯥꯔꯨꯝ ꯃꯌꯥꯗꯒꯤ ꯀꯥꯞ 4 ꯍꯟꯗꯣꯛꯑꯒ ꯀꯣꯞ ꯂꯥꯎꯅ ꯊꯨꯒꯥꯏꯈꯤ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕꯗꯤ ꯌꯦꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯍꯤ ꯉꯥꯛꯇ ꯑꯣꯏꯅ ꯍꯩꯊꯔꯛꯏ ꯌꯦꯔꯨꯝꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯉꯧꯕꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯃꯃꯨꯠ ꯑꯗꯣ ꯇꯥꯔꯛꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯨꯁꯤꯟ ꯃꯨꯕ ꯃꯍꯤ ꯑꯣꯏꯅ ꯍꯩꯊꯔꯛꯈꯤ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯀꯨꯀꯤꯜꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯒ ꯑꯃꯨꯛ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ ꯃꯁꯤꯗꯒꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯀꯨꯀꯤꯜꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯏꯇꯦꯛ ꯇꯦꯛꯏ ꯏꯍꯩ ꯍꯩꯅꯗꯦ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯪꯑꯣꯏ ꯍꯥꯎꯑꯣꯏ ꯅꯤꯡꯁꯤꯡꯕꯒꯨꯝꯁꯨ ꯇꯧꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯣꯟꯕꯤ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯨꯀꯤꯜꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯕꯤꯅꯣꯏꯅ ꯚꯥꯏ ꯋꯥꯈꯜ ꯂꯥꯛꯑꯕꯣ ꯅꯪꯕꯣ ꯍꯣꯏ ꯚꯥꯏ ꯂꯥꯛꯑꯦ ꯑꯗꯨ ꯑꯩ ꯀꯃꯥꯏꯅ ꯌꯨꯝꯗ ꯂꯩꯔꯝꯃꯤꯅꯣ ꯑꯩ ꯉꯔꯥꯡ ꯃꯣꯟꯕꯤ ꯍꯣꯏꯗ ꯆꯠꯄꯅꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯩ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯀꯤꯜꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯃꯥꯅ ꯅꯤꯡꯁꯤꯡꯍꯧꯕꯁꯤꯡꯗꯨ ꯂꯤꯈꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯅ ꯃꯣꯟꯕꯤꯅ ꯂꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯀꯤꯜꯅ ꯃꯣꯟꯕꯤꯗ ꯚꯥꯏ ꯃꯗꯨꯒꯤ ꯁꯣꯃꯤꯟꯗꯨꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯑꯃ ꯂꯩꯔꯤꯕꯗꯨꯕꯨ ꯀꯅꯥꯒꯤꯅꯣ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯚꯥꯏ ꯀꯨꯀꯤꯜ ꯅꯪꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯗꯣ ꯇꯁꯦꯡꯕꯗꯤ ꯌꯨꯝꯗꯣ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕ ꯌꯨꯝꯅꯤ ꯅꯪꯒꯤ ꯃꯤꯠꯇ ꯄꯪꯎ ꯎꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯥꯁꯦ ꯁꯣꯃꯤꯟ ꯑꯗꯨꯗ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯎꯀꯨꯞ ꯄꯦꯛꯄꯗꯅꯦ ꯍꯣꯔꯥꯏ ꯇꯦꯛꯂꯒ ꯄꯥꯏꯊꯣꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯉꯛꯇꯣ ꯀꯛꯂꯒ ꯁꯤꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯁꯣꯃꯤꯟꯗꯨꯗ ꯑꯗꯨꯝ ꯇꯝꯅꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯣ ꯚꯥꯏ ꯃꯣꯟꯕꯤ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯄꯦꯛꯇ꯭ꯔꯒ ꯅꯨꯡꯗꯥꯡꯗ ꯄꯦꯛꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯚꯥꯏ ꯕꯤꯅꯣꯏ ꯃꯤꯟꯗꯣ ꯑꯌꯨꯛꯇꯒꯤ ꯎ ꯈꯥꯏꯔꯒ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯅꯦ ꯎ ꯈꯥꯏꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯂꯦꯞꯄꯤ ꯑꯗꯨꯅ ꯎꯀꯨꯞ ꯄꯦꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯨꯡꯗꯥꯡꯗ ꯍꯦꯛ ꯄꯦꯛꯏ ꯑꯗꯨꯅꯅꯤ ꯚꯥꯏ ꯑꯗꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯇꯧꯈꯤꯗꯕ꯭ꯔꯣ ꯑꯗꯨꯝ ꯇꯝꯅꯔꯒ ꯂꯩꯔꯤꯗꯨꯕꯣ ꯚꯥꯏ ꯕꯤꯅꯣꯏ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕ ꯋꯥꯔꯤꯅꯤꯗ ꯁꯣꯃꯤꯟꯗꯣ ꯍꯥꯟꯅꯗꯩꯁꯨ ꯂꯩꯐꯝ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯅꯤ ꯃꯥꯏꯕꯅꯁꯨ ꯑꯖꯥ ꯄꯨꯖꯥ ꯐꯅꯌꯥꯝ ꯇꯧꯔꯕꯅꯤ ꯑꯗꯨ ꯏꯀꯥꯟ ꯀꯥꯟꯅꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯐꯝꯗꯨꯗꯅꯦ ꯁꯣꯃꯤꯟ ꯑꯗꯨꯝ ꯁꯥꯈꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯛ ꯀꯛꯑꯒ ꯁꯤꯕ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇꯣ ꯊꯤꯕ ꯑꯗꯨꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯐꯝꯗꯣ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤꯕꯅꯤ ꯑꯗꯨꯕꯨ ꯊꯤꯕ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯪꯗ꯭ꯔꯦ
ꯃꯁꯤꯅꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯈꯤ ꯀꯨꯀꯤꯜꯁꯨ ꯃꯨꯝꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯍꯧꯕꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯀꯜꯍꯧꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ